ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯅꯤꯡꯒꯣꯜ ꯃꯉꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯒꯤ ꯌꯦꯅꯈꯥꯗꯨꯗ ꯀꯟꯅ ꯐꯣꯏꯅꯔꯤ ꯕꯨꯠ ꯃꯤꯠꯂꯥꯎꯕꯤ ꯑꯃꯗꯤ ꯕꯨꯠ ꯃꯤꯠꯆꯦꯞꯄꯤ ꯑꯅꯤꯗꯨ꯫ ꯕꯨꯠ ꯃꯤꯠꯂꯥꯎꯕꯤꯅ "ꯑꯁꯤꯒꯤ ꯐꯅꯦꯛ ꯁꯦꯒꯥꯏꯕꯁꯦ ꯅꯪ ꯑꯣꯏꯌꯨ, ꯑꯩ ꯑꯣꯏꯕ ꯉꯝꯃꯣꯏ." ꯕꯨꯠ ꯃꯤꯠꯆꯦꯞꯄꯤꯅ "ꯑꯩꯁꯨ ꯉꯝꯃꯣꯏꯌꯦ, ꯁꯦꯒꯥꯏꯕꯁꯤꯅ ꯑꯩ ꯑꯣꯏꯌꯨ ꯍꯥꯏꯕ, ꯑꯗꯨꯒ ꯑꯍꯟꯕꯁꯤꯅ ꯅꯪ ꯑꯣꯏꯒꯦ ꯍꯥꯏꯕ, ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯌꯥꯔꯅꯤ ꯍꯥꯏꯒꯦ?" ꯃꯤꯠꯂꯥꯎꯕꯤꯅ "ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ, ꯅꯪꯅꯗꯤ ꯉꯝꯍꯜꯂꯔꯣꯏꯗ, ꯌꯥ." ꯃꯤꯠꯆꯦꯞꯄꯤꯅ "ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯅꯪꯅꯗꯤ ꯁꯨꯡꯉꯝ ꯉꯝꯍꯜꯂꯣꯏ, ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯁꯤ." "ꯑꯩꯁꯦ ꯍꯤꯡꯂꯤꯉꯩ ꯃꯤꯅ ꯍꯦꯟꯖꯟꯕ ꯌꯥꯗꯕ ꯃꯤꯅꯤ, ꯃꯤꯠꯆꯦꯞꯄꯤꯅꯗꯤ ꯉꯝꯃꯣꯏꯗꯍꯦ." "ꯀꯔꯤ? ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯅ ꯀꯤꯟꯅꯔꯛꯄꯤ ꯂꯩꯁꯥꯕꯤ, ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕꯤꯅꯦ." ꯕꯨꯠ ꯑꯅꯤ ꯑꯁꯤ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯁꯤꯔꯛꯄꯅꯤ꯫ ꯕꯨꯠ ꯃꯤꯠꯆꯦꯞꯄꯤꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯃꯥꯒꯤ ꯑꯣꯏꯅꯕ ꯇꯧꯔꯨꯕꯒꯤ ꯃꯤ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕꯗ ꯁꯤꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯤꯠꯂꯥꯎꯕꯤꯅ ꯃꯕꯨꯛ ꯐꯠꯇꯕ, ꯃꯤ ꯄꯤꯖꯅꯤꯡꯗꯕꯗꯒꯤ ꯂꯣꯟꯅ ꯉꯥ ꯆꯥꯕꯗ ꯃꯔꯨ ꯄꯜꯂꯒ ꯁꯤꯔꯛꯄꯅꯤ꯫ ꯑꯅꯤꯗꯨ ꯊꯧꯔꯤ ꯆꯤꯡꯅꯕꯁꯤ ꯃꯉꯥꯏꯔꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯀꯟꯅ ꯐꯅꯦꯛꯇꯨ ꯆꯤꯡꯅꯔꯤ꯫ ꯃꯕꯥꯅꯤꯅ ꯆꯤꯡꯅꯕꯗ ꯐꯅꯦꯛꯇꯨ ꯇꯪꯈꯥꯏ ꯇꯥꯅ ꯁ꯭ꯔꯦꯠ ꯂꯥꯎꯅ ꯁꯦꯒꯥꯏꯈ꯭ꯔꯦ꯫ ꯃꯤꯠꯆꯦꯞꯄꯤꯅ "ꯍꯩꯃꯥ, ꯁꯦꯒꯥꯏꯈ꯭ꯔꯦ!" ꯃꯤꯠꯂꯥꯎꯕꯤꯅ "ꯀꯩ ꯁꯥꯔꯦ? ꯐꯔꯦ, ꯅꯨꯡꯉꯥꯏꯔꯦ, ꯀꯜꯂꯛ ꯍꯦꯛ ꯄꯦꯜꯂꯤ." ꯃꯤꯠꯆꯦꯞꯄꯤꯅ "ꯅꯪꯅ ꯅꯠꯇ꯭ꯔꯣ? ꯁꯤ ꯅꯪꯅ ꯊꯣꯛꯍꯜꯂꯤ ꯅꯠꯇ꯭ꯔꯣ?" "ꯀꯔꯤ? ꯅꯪꯅ ꯀꯟꯅ ꯆꯤꯡꯕꯗ ꯁꯦꯒꯥꯏꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯏꯅꯦ? ꯏꯕꯦꯝꯃ, ꯅꯪ ꯅꯕꯨꯛꯇꯣ ꯐꯠꯇꯕ ꯍꯦꯟꯃꯟꯕꯒꯤ ꯑꯣꯏꯔꯝꯅꯤ, ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯔꯒ ꯕꯨꯠ ꯑꯣꯏꯔꯛꯏ ꯅꯠꯇ꯭ꯔꯣ? ꯍꯥꯍꯥꯌꯣ! ꯅꯪꯁꯨ ꯅꯨꯄꯥ ꯆꯣꯞꯃꯟꯕꯗꯒꯤ ꯃꯤ ꯃꯌꯥꯝꯅ ꯐꯨꯕꯗ ꯂꯝꯁꯤ ꯁꯤꯔꯒ ꯕꯨꯠ ꯃꯤꯠꯆꯦꯞꯄꯤ ꯑꯣꯏꯔꯛꯏ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤ ꯃꯁꯨꯝꯂꯥꯡꯒꯤ ꯊꯋꯥꯏ ꯑꯁꯦ ꯊꯥꯗꯣꯔꯛꯄ ꯈꯪꯂꯕ꯭ꯔꯣ? ꯀꯌꯥꯃꯨꯛ ꯊꯃꯣꯏ ꯁꯦꯡꯉꯦ ꯍꯥꯏꯕꯁꯦ ꯎꯠꯂꯤꯕ ꯅꯪꯗꯧꯅ ꯅꯕꯨꯛ ꯁꯦꯞꯇꯦ ꯑꯩ ꯄꯨꯛ ꯁꯦꯞꯄꯤ ꯍꯥꯏꯗꯤ ꯀꯅꯥꯅ ꯍꯥꯏ? ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯉꯤ, ꯍꯧꯖꯤꯛꯇꯁꯨ ꯐꯅꯦꯛꯁꯦ ꯑꯩꯉꯣꯟda ꯄꯤꯔꯣ ꯍꯥꯏꯕ ꯌꯥꯗꯈꯩ ꯆꯤꯡꯅꯕꯗ ꯁꯦꯒꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯅꯪꯗꯤ ꯌꯥꯕ꯭ꯔꯥ ꯑꯩ ꯂꯧꯔꯒꯦ ꯍꯥꯏꯕꯗꯣ?" ꯑꯅꯤꯗꯨꯅ ꯃꯤꯒꯤ ꯌꯦꯅꯈꯥꯗꯨꯗ ꯀꯟꯅ ꯈꯠꯅꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯄꯗꯨꯗ ꯐꯅꯦꯛ ꯑꯗꯨ ꯈꯪꯂꯪ ꯂꯪꯊꯣꯛꯈꯤ꯫ "ꯍꯩ, ꯃꯍꯥꯄꯥꯄꯤꯒꯤ ꯃꯆꯥꯁꯥ! ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯃꯤꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯅꯠꯇ꯭ꯔꯕꯗꯤ ꯈꯠꯅꯐꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯍꯥ? ꯂꯩꯔꯝꯃꯨ ꯉꯁꯤ, ꯀꯅꯥ ꯀꯅꯥꯒꯤ ꯋꯥꯔꯛꯇꯕꯤꯅꯣ?" ꯑꯅꯤꯗꯨ ꯈꯠꯅꯔꯝꯃꯒ ꯆꯞ ꯂꯦꯞꯄꯤ꯫ ꯐꯅꯦꯛꯇꯣ ꯑꯃꯨꯛ ꯌꯦꯡꯉꯛꯄꯗ ꯁꯝꯕꯜꯗ ꯄꯜꯂꯤꯕꯗꯨ ꯎꯏ꯫ ꯃꯤꯠꯂꯥꯎꯕꯤꯅ "ꯍꯩꯃꯥ, ꯌꯨꯝꯕꯨꯅ ꯈꯪꯈ꯭ꯔ ꯃꯥꯜꯂꯦ, ꯆꯤꯜꯍꯧꯔꯁꯤ ꯂꯥꯛꯎꯍꯦ." ꯃꯤꯠꯆꯦꯞꯄꯤꯅ "ꯉꯥꯏꯈꯨꯑꯣ, ꯐꯅꯦꯛꯁꯦ ꯑꯃꯨꯛꯇ ꯄꯨꯔꯛꯈꯤꯒꯦ, ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯕꯅꯦ, ꯃꯨꯀꯥꯛꯂꯩ ꯃꯆꯨꯅꯦ ꯍꯥꯏꯕ, ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯆꯨꯅꯦ꯫ ꯇꯨ, ꯃꯥꯒꯤ ꯃꯇꯥꯡ ꯆꯥꯗ ꯀꯥꯔꯟ ꯇꯥꯕꯤꯁꯦ ꯇꯧꯔꯅꯨ ꯍꯥꯏꯕꯅꯦ, ꯅꯪ ꯂꯩꯍꯧꯔꯣ, ꯑꯩꯗꯤ ꯆꯦꯟꯈ꯭ꯔꯅꯤ, ꯎꯏꯡ ꯋꯤꯡ." "ꯍꯩꯃꯥ, ꯀꯔꯣꯝꯗꯅꯣ ꯃꯥꯅ ꯆꯦꯟꯈ꯭ꯔꯤꯁꯤꯅ? ꯁꯣꯝꯗ ꯆꯦꯟꯗꯧꯗ ꯉꯁꯥꯏ ꯂꯥꯛꯄ ꯂꯝꯕꯤ ꯐꯥꯎ ꯈꯪꯗꯦ ꯑꯗꯨꯒ." ꯍꯥꯏꯔꯒ ꯃꯇꯥ ꯃꯤꯠꯂꯥꯎꯕꯤꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯗ ꯆꯠꯂꯤꯅꯦ ꯍꯥꯏꯗꯨꯅ ꯈꯣꯡꯕꯥꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯂꯨꯏ꯫ "ꯏꯃꯥꯎ, ꯁꯤꯔꯦ!" ꯕꯨꯠ ꯃꯤꯠꯂꯥꯎꯕꯤꯅ "ꯀꯩꯅꯣ ꯃꯈꯣꯜꯁꯤꯗꯤ? ꯏꯇꯥ ꯃꯤꯠꯆꯦꯞꯄꯤꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯅꯦ? ꯁꯣꯏꯗ꯭ꯔꯦ, ꯊꯣꯛꯄ ꯑꯃ ꯇꯧꯔꯝꯃꯅꯤ." ꯃꯤꯠꯆꯦꯞꯄꯤꯅ "ꯀꯔꯥꯏꯗꯒꯤ ꯈꯣꯡꯕꯥꯟ ꯑꯄꯨꯝꯕꯅꯣ ꯑꯃꯨꯛ ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯩꯔꯝꯃꯤꯁꯤꯅ? ꯉꯁꯥꯏꯗꯤ ꯂꯩꯍꯧꯗꯗꯥꯏꯅꯤ ꯁꯤꯕꯣ?" ꯃꯤꯠꯂꯥꯎꯕꯤꯅ "ꯍꯦ, ꯈꯨꯠꯁꯤꯗ ꯄꯥꯏꯔꯒ ꯊꯨꯅ ꯀꯥꯔꯛꯑꯣ, ꯌꯨꯝꯕꯨ ꯊꯣꯛꯂꯛꯑꯗꯤ ꯏꯕꯥꯅꯤ ꯁꯤꯕ ꯇꯥꯔꯤꯃꯤ, ꯁꯤ ꯈꯨꯠꯁꯤꯗ ꯁꯝꯃꯛꯑꯣ." "ꯇꯥꯅꯤꯡꯗꯦꯀꯣ, ꯅꯪ ꯑꯣꯏꯅ ꯈꯣꯡꯕꯥꯟꯁꯤꯗ ꯅꯝꯁꯤꯜꯂꯒ ꯊꯝꯁꯅꯤ." "ꯅꯪꯁꯦ ꯑꯁꯤꯕ꯭ꯔꯥ ꯑꯍꯤꯡꯕ꯭ꯔꯥ? ꯀꯩꯅꯣ, ꯅꯪ ꯉꯥꯎꯔꯕꯣ? ꯑꯁꯤꯕ ꯅꯠꯇ꯭ꯔꯗꯤ ꯑꯍꯤꯡꯕꯔꯣ? ꯕꯨꯠꯅꯦ, ꯕꯨꯠ ꯑꯩꯈꯣꯏꯁꯦ." "ꯑꯣ, ꯑꯗꯨꯒ ꯌꯨꯝꯕꯨꯁꯤꯅ ꯊꯣꯛꯂꯛꯑꯒ ꯏꯕꯥꯅꯤꯁꯦ ꯍꯥ ꯇꯧꯔꯤꯅꯤꯅꯦ? ꯍꯩ, ꯍꯤꯡꯆꯥꯕꯤ, ꯀꯥꯎꯊꯣꯛꯂꯨꯕꯒꯤꯅꯦ ꯑꯗꯨꯗꯤ, ꯂꯥꯛꯑꯣꯁꯤ ꯆꯠꯈ꯭ꯔꯁꯤ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯉꯁꯤ ꯁꯣꯏꯔꯣꯏ ꯏꯕꯥꯅꯤ." ꯅꯃꯤꯠ ꯑꯁꯦꯞꯄꯗꯨꯒ ꯎꯏ ꯈꯪꯗꯦ ꯎꯗꯦ ꯈꯪꯗꯦ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯍꯦꯛ ꯇꯧꯔꯗꯅ ꯃꯤꯠ ꯁꯦꯞꯇꯕ ꯑꯩꯅ ꯆꯠꯄ ꯂꯝꯕꯤꯗ ꯂꯥꯛꯀꯦ ꯍꯥꯏꯗꯗꯅ ꯃꯁꯤꯗ ꯃꯤꯠꯆꯦꯞꯄꯤ ꯅꯪꯅ ꯑꯆꯨꯝ ꯁꯥꯗꯅ ꯆꯠꯂꯤꯅꯤꯅꯦ? ꯌꯥꯔꯤꯁꯤ, ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯆꯤꯡꯈꯠꯂꯨꯁꯤ." ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯀꯔꯤꯅꯣ ꯃꯤꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯑꯃ ꯁꯝꯃꯒ ꯆꯦꯟꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯍꯧꯏ꯫ "ꯍꯩ, ꯀꯅꯥꯅꯣ? ꯉꯥꯏꯈꯣ, ꯆꯦꯟꯈꯤꯅꯨ! ꯃꯤꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯑꯍꯤꯡꯗ ꯀꯔꯤ ꯍꯨꯔꯥꯟꯕ ꯂꯥꯛꯏꯅꯣ? ꯍꯨꯔꯥꯟꯕ ꯌꯥꯕ ꯑꯃꯠꯇꯁꯨ ꯂꯩꯇꯕ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯂꯥꯛꯅꯦꯅ ꯂꯥꯛꯏꯕ ꯅꯣꯏꯅꯦ, ꯑꯩꯅ ꯃꯁꯛ ꯌꯥꯝ ꯈꯪꯅꯤꯡꯉꯤꯁꯤ꯫ ꯉꯥꯏꯈꯣ ꯍꯥꯏꯔꯒ." ꯁꯨꯃꯥꯡꯗꯒ ꯍꯥꯏꯐꯦꯠ ꯆꯦꯟꯊꯣꯛꯇꯨꯅ ꯇꯥꯅꯩ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯍꯤꯡꯗꯨꯗ ꯃꯊꯟꯇ ꯉꯥꯡꯉꯤꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ꯫ "ꯅꯨꯄꯥ, ꯀꯔꯤꯅꯣ? ꯑꯌꯨꯛ ꯅꯨꯡꯗꯤꯜꯗ ꯉꯥꯡꯕꯗꯩ ꯍꯦꯟꯗꯣꯛꯇꯅ
ꯑꯍꯤꯡ ꯑꯁꯤꯗ ꯁꯨꯃꯥꯡꯗ ꯊꯣꯛꯑꯒ ꯉꯥꯡꯐꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯉꯥꯡꯉꯤꯗꯨꯕꯣ ꯃꯤꯅ ꯇꯥꯔꯒ ꯅꯪꯕꯨ ꯉꯥꯎꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯪꯉꯣ ꯂꯥꯛꯑꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯈꯪꯗꯅ ꯄꯦꯠ ꯄꯦꯠ ꯉꯥꯡꯉꯤꯅꯣ ꯈꯪꯗꯦ ꯁꯣꯝꯗ ꯍꯨꯔꯥꯟꯕꯅ ꯌꯨꯝ ꯊꯥꯡꯈꯤꯗꯧꯔꯦ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤ ꯍꯧꯗꯣꯛꯄꯗꯤ ꯃꯌꯥꯁꯦ ꯀꯥꯗꯅ ꯇꯨꯝ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯀꯩꯗꯧꯔꯤꯒꯦ ꯌꯨꯝꯁꯦ ꯊꯥꯡꯈ꯭ꯔꯗꯤ ꯃꯥꯁꯨ ꯌꯥꯎꯈꯤꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯕꯨꯠ ꯑꯅꯤꯗꯣ ꯎ ꯃꯊꯛꯇꯨꯗ ꯃꯈꯣꯡꯒ ꯁꯥꯡꯅ ꯌꯥꯟꯊꯔꯒ ꯏꯔꯥꯡ ꯏꯇꯧ ꯇꯧꯈꯩ ꯐꯅꯦꯛ ꯁꯦꯒꯥꯏꯕꯗꯨꯅ ꯃꯀꯣꯛꯇ ꯈꯔ ꯈꯔꯒ ꯈꯨꯝꯃꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩ ꯃꯤꯠꯆꯦꯞꯄꯤꯅ ꯏꯇꯥ ꯃꯤꯠꯂꯥꯎꯕꯤ ꯑꯩꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯗꯤ ꯐꯖꯔꯣꯏꯗ꯭ꯔꯥ ꯌꯦꯡꯉꯨꯅꯤ ꯑꯝꯇ ꯃꯤꯠꯂꯥꯎꯕꯤꯅ ꯆꯠꯂꯍꯦ ꯅꯁꯛꯇꯨꯒ ꯅꯃꯤꯠ ꯑꯁꯦꯞꯄꯗꯨꯒ ꯐꯖꯔꯦ ꯀꯥꯏ ꯇꯧꯖ ꯁꯥꯔꯤꯅꯤꯅꯦ ꯅꯪꯒꯤꯗꯣ ꯃꯆꯤ ꯃꯆꯤ ꯈꯥꯝꯃꯤꯕ ꯅꯃꯥꯏꯗꯨꯅꯤ ꯀꯔꯣꯝꯗ ꯌꯦꯡꯉꯤꯅꯣ ꯈꯪꯗꯕ ꯅꯃꯤꯠꯇꯨꯃꯛꯅꯤ ꯍꯣ ꯐꯖꯔꯦ ꯃꯥꯜꯂꯦꯕ ꯃꯧ ꯑꯅꯧꯕꯤ ꯀꯥꯏꯗꯣ ꯌꯥꯔꯦ ꯅꯪꯗꯤ ꯆꯥꯎꯔꯤꯕ ꯅꯥꯇꯣꯟꯗꯨꯅꯤ ꯇꯣꯡꯉꯒ ꯂꯥꯎꯔꯤꯕ ꯅꯃꯤꯠꯇꯨꯅꯤ ꯑꯗꯨꯒ ꯃꯤꯒꯁꯨ ꯅꯣꯛꯅꯔꯤ ꯍꯣ ꯁꯕꯤꯅ ꯏꯃꯥ ꯅꯪꯒꯤ ꯅꯌꯥꯁꯦ ꯆꯧꯁꯨ ꯆꯧꯈ꯭ꯔꯦꯗꯀꯣ ꯍꯥꯏꯅ ꯃꯃꯥꯗ ꯅꯣꯛꯅꯕꯗꯣ ꯃꯁꯥꯒꯤ ꯃꯌꯥꯗ ꯌꯦꯡꯗꯅ ꯑꯗꯨꯅꯤ ꯅꯪ ꯇꯧꯔꯤꯗꯣ ꯇꯥꯟꯖꯥꯗꯨꯗ ꯕꯨꯠ ꯑꯅꯤꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯛꯏ ꯃꯤꯠꯆꯦꯞꯄꯤꯅ ꯏꯃꯥꯎ ꯀꯔꯤꯅꯣ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦ ꯆꯥꯛꯑꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ ꯍꯥꯏꯕ ꯃꯤꯠꯂꯥꯎꯕꯤꯅ ꯑꯩꯁꯨ ꯆꯥꯛꯑꯦ ꯃꯗꯨꯒꯤ ꯍꯧꯅꯕꯤ ꯁꯤꯌꯨ ꯌꯥꯗꯕꯤ ꯃꯤꯅꯨꯡ ꯈꯥꯡꯉꯗꯨꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯅꯤ ꯈꯪꯉꯤ ꯁꯣꯝꯗ ꯏꯪꯈꯣꯜꯒꯤ ꯃꯇꯣꯟꯗꯨꯗ ꯑꯃꯨ ꯁꯅꯥꯗꯣ ꯈꯣꯡꯒ꯭ꯔꯥꯏꯒ ꯆꯜꯂꯒ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯜꯂꯒ ꯕꯨꯠ ꯀꯟꯅ ꯀꯧꯔꯤ ꯃꯁꯤꯒꯤ ꯕꯨꯠ ꯑꯅꯤꯁꯤꯕꯨ ꯀꯅꯥꯒꯤꯗꯃꯛ ꯏꯔꯥꯡꯇꯧ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯀꯧꯏ ꯂꯝꯕꯤꯁꯨ ꯇꯥꯔꯣꯏ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯂꯧꯗꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯩꯗꯤ ꯃꯤꯅ ꯕꯨꯠ ꯁꯥꯟꯅꯕꯗꯤ ꯃꯄꯨꯅ ꯍꯥꯏꯕ ꯏꯜ ꯃꯄꯨꯗꯣ ꯌꯥꯝꯅ ꯀꯤꯅ ꯆꯠꯂꯤ ꯀꯥꯏꯅ ꯍꯥꯏ ꯑꯩꯒꯤꯗꯤ ꯀꯔꯤꯅꯣ ꯃꯆꯤꯟ ꯀꯟꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯩꯒꯤ ꯌꯥꯊꯪ ꯀꯥꯏꯁꯦ ꯀꯤꯕꯤꯕ ꯅꯠꯇꯦ ꯃꯕꯥꯅꯤꯒꯤ ꯊꯣꯛꯄꯅꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯑꯃ ꯍꯥꯏꯅꯤ ꯃꯣꯏꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧ ꯂꯥꯛꯇ꯭ꯔꯤ ꯐꯥꯎ ꯀꯧꯒꯦ ꯈꯪꯗꯦ ꯏꯆꯨ ꯀꯔꯣꯝꯗꯒꯤ ꯄꯥꯏꯔꯛꯄꯅꯣ ꯈꯪꯗꯦ ꯃꯃꯥꯡꯗꯨꯗ ꯄꯨꯗ꯭ꯔꯨꯞ ꯍꯦꯛꯇ ꯀꯦꯜꯂꯛꯏ ꯃꯤꯠꯆꯦꯞꯄꯤꯅ ꯎꯏꯃꯥꯎ ꯁꯤꯔꯦꯃꯤ ꯑꯌꯣꯏꯃ ꯍꯥꯏꯔꯒ ꯑꯃꯨꯁꯅꯥꯒꯤ ꯃꯃꯥꯡꯗꯨꯗ ꯐꯗ꯭ꯔꯥꯛ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯁꯜꯂꯒ ꯇꯥꯏ ꯃꯤꯠꯂꯥꯎꯕꯤꯅ ꯍꯦ ꯍꯟꯗꯣ ꯑꯩ ꯇꯥꯔꯦ ꯏꯃꯥ ꯍꯥꯏꯔꯒ ꯃꯤꯠꯆꯦꯞꯄꯤꯒꯤ ꯃꯊꯥꯗꯨꯗ ꯇꯥꯁꯤꯜꯂꯤ ꯃꯤꯠꯆꯦꯞꯄꯤꯅ ꯃꯤꯠꯆꯐꯨ ꯃꯤꯠꯅꯤ ꯈꯪꯗꯦ ꯆꯐꯨꯅꯤ ꯈꯪꯗꯦ ꯃꯤꯒꯤ ꯃꯊꯛ ꯑꯁꯤꯗ ꯍꯦꯛꯇ ꯇꯥꯁꯤꯜꯂꯦ ꯍꯥꯏꯕ ꯁꯤꯔꯦꯗ ꯑꯩ ꯁꯔꯨ ꯁꯌꯥꯡꯒꯁꯦ ꯂꯣꯏꯅ ꯇꯦꯛꯑꯦ ꯃꯤꯠꯂꯥꯎꯕꯤꯅ ꯑꯩꯅ ꯍꯟꯇꯣꯛꯎ ꯑꯩ ꯇꯥꯔꯛꯑꯦ ꯍꯥꯏꯗꯤ ꯅꯪꯅ ꯅꯅꯥꯅ ꯊꯨꯟ ꯇꯥꯕ꯭ꯔꯣ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯌꯦ ꯍꯥꯏ ꯍꯟꯇꯣꯛꯎꯁꯦ ꯅꯁꯛꯇꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯏꯈꯠ ꯈꯠꯂꯗꯅ ꯃꯤꯒꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗ ꯄꯣꯠ ꯆꯩ ꯌꯥꯡꯀꯣꯛꯀꯁꯦ ꯂꯣꯏꯅ ꯊꯨꯗꯦꯛꯇꯅ ꯌꯥꯟꯒꯥꯏꯗꯅ ꯂꯣꯏꯔꯦ ꯃꯤꯠꯆꯦꯞꯄꯤꯅ ꯀꯩꯅꯦꯒꯦ ꯃꯊꯧ ꯏꯔꯩ ꯂꯩꯇꯅ ꯀꯧꯔꯒ ꯆꯠꯂꯣꯅꯁꯨ ꯑꯃꯨꯛ ꯇꯥꯜꯂꯤ ꯅꯪ ꯁꯤꯈꯤꯗ꯭ꯔꯦꯗꯀꯣ ꯍꯦ ꯅꯨꯕꯤ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯀꯣꯏꯀꯧ ꯀꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯉꯥꯏꯍꯥꯛꯇ ꯏꯔꯥꯡ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯅꯕꯥꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯆꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯐꯥꯖꯤꯜꯂꯒ ꯊꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯅꯤꯁꯤꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯆꯕꯦꯠ ꯉꯥꯡꯒꯅꯨ ꯃꯤꯠꯆꯦꯞꯄꯤꯅ ꯍꯥꯏꯌꯣ ꯅꯣꯛꯇꯣ ꯅꯣꯛꯁꯤꯟꯒꯦꯗꯍꯦ ꯅꯪꯅ ꯑꯩꯈꯣꯏ ꯁꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯜꯂꯨ ꯍꯥꯏꯔꯣ ꯄꯣꯛꯂꯛꯄꯗ ꯏꯅꯤꯡ ꯇꯝꯅ ꯄꯣꯛꯑꯦ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯅꯤ ꯅꯊꯧ ꯅꯠꯇꯦ ꯍꯥꯏ ꯅꯆꯤꯟꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯁꯤ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯒ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯀꯥꯝꯁꯤꯜꯂꯤ ꯃꯤꯠꯂꯥꯎꯕꯤꯅ ꯂꯩꯔꯒꯦ ꯇꯨꯃꯤꯟꯅ ꯑꯁ ꯆꯥꯛꯑꯦ ꯃꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯁꯛꯇꯥ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯃꯨꯛꯇꯥꯁꯅꯥ ꯍꯥꯏꯕ꯭ꯔꯥ ꯃꯨꯛꯀꯥꯁꯅꯥ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯀꯩꯅꯣ ꯑꯃ ꯂꯩꯗꯥꯏ ꯃꯨꯊꯤ ꯊꯤꯕ ꯑꯃ ꯃꯥꯒꯤ ꯌꯨꯝꯗ ꯆꯠ ꯑꯗꯨꯒ ꯇꯝꯅꯔꯁꯨ ꯌꯨꯝꯗꯣ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯨꯁꯨ ꯃꯥꯅ ꯑꯩꯕꯨ ꯆꯥꯛꯆꯥ ꯐꯖꯗꯦ ꯀꯥꯏ ꯍꯥꯏꯔꯤꯅꯦ ꯑꯗꯨꯅ ꯉꯁꯤ ꯑꯍꯤꯡꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯌꯨꯝꯗꯣ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯨꯁꯨ ꯃꯤꯠꯆꯦꯞꯄꯤꯅ ꯏꯁ ꯇꯧꯖ ꯁꯥꯖꯔꯤ ꯁꯦꯡꯕꯅꯤ ꯆꯥꯛꯆꯥ ꯐꯖꯗꯦꯕꯨ ꯐꯖꯗꯦ ꯍꯥꯏꯕꯅꯤ ꯀꯔꯤꯗ ꯁꯥꯎꯅꯤꯡꯒꯦ ꯁꯥꯎꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯥꯒꯤꯁꯦ ꯑꯗꯨꯅꯤ ꯃꯤꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯁꯥꯎꯏ ꯍꯥꯏꯗꯨ ꯆꯨꯝꯃꯦꯃꯤ ꯅꯪꯕꯣ ꯍꯦꯛ ꯇꯧꯔꯒ ꯊꯝꯅꯔꯁꯨ ꯀꯤꯍꯜꯂꯨꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯈꯣꯏꯁꯤꯕꯨ ꯃꯥꯒꯤ ꯃꯤꯠꯇ ꯃꯤ ꯀꯤꯍꯟꯅꯕ ꯕꯨꯠ ꯑꯣꯏꯅ ꯎꯔꯖꯥꯠꯂ ꯈꯪꯗꯦ ꯃꯤꯠꯆꯦꯞꯄꯤꯅ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯑꯃꯁꯨ ꯕꯨꯠꯅꯦꯗꯣ ꯑꯃꯨꯛ ꯀꯥꯎꯔꯤꯔꯥ ꯏꯍꯦ ꯍꯣꯏꯅꯦ ꯈꯥꯎꯏꯅꯤꯅꯦ ꯏꯕꯥꯅꯤꯅ ꯑꯣꯏꯔꯤꯁꯦ ꯍꯦꯛꯇ ꯀꯥꯎꯔꯕ ꯃꯤ ꯈ꯭ꯋꯥꯏ ꯕꯨꯠ ꯇꯧꯅ ꯁꯛꯁꯤꯅ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯁꯛ ꯑꯣꯏꯔꯗꯤ ꯕꯨꯠꯅꯦ ꯍꯥꯏꯁꯦ ꯅꯤꯡꯁꯤꯡꯒꯗꯕ ꯀꯥꯏꯗꯩ ꯁꯛꯁꯤꯅ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯟꯈꯩ ꯐꯖꯁꯤꯜꯂꯦ
ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯥꯎꯊꯣꯛꯄ ꯇꯥꯕ ꯃꯤꯠꯆꯦꯞꯄꯤꯅ ꯏꯃꯥꯏꯄꯦꯝꯃ ꯋꯥꯔꯦꯗ ꯂꯥꯏꯒꯤ ꯀꯔꯝꯕꯒꯤ ꯃꯆꯥꯅꯣ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯁꯛꯇꯣ ꯃꯤꯅ ꯎꯕꯗ ꯀꯤꯗꯕꯗꯤ ꯍꯥꯏꯔꯨꯅꯨ ꯑꯩꯅ ꯎꯕꯗ ꯐꯥꯎ ꯁꯤꯔꯒ ꯕꯨꯠ ꯑꯣꯜꯂꯕ ꯑꯩꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯦ ꯇꯧꯏ ꯈꯪꯉꯕ ꯍꯥꯏ ꯊꯣꯔꯥꯕꯤ ꯑꯅꯤ ꯑꯩꯅ ꯁꯣꯝꯗ ꯈꯌꯥꯠꯀꯁꯤ ꯀꯣꯡꯒꯣꯜ ꯀꯥꯕ ꯃꯈꯩ ꯉꯥꯏ ꯑꯗꯨꯒ ꯃꯕꯥꯅꯤꯅ ꯖꯨꯖꯥ ꯇꯧꯗꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯑꯃꯨꯛꯀ ꯂꯩꯋꯥ ꯊꯥꯔꯧ ꯍꯥꯏꯕ꯭ꯔꯣ ꯅꯕꯥꯅꯤ ꯃꯤꯠꯂꯥꯎꯕꯤꯅ ꯑꯣꯖꯥ ꯍꯅꯨꯕꯤ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ ꯇꯝꯅꯔꯨꯔꯒꯦ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯉꯔꯥꯡ ꯇꯝꯅꯕꯗꯣ ꯀꯤꯖꯩ ꯍꯥꯏꯅ ꯑꯩꯒꯤ ꯅꯥꯁꯤꯅ ꯇꯥꯍꯟꯗ꯭ꯔꯕ ꯅꯕꯥꯅꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯃꯤꯠꯆꯦꯞꯄꯤꯅ ꯆꯠꯀꯦ ꯁꯛꯇꯥꯁꯤꯗꯤ ꯁꯤꯌꯨ ꯌꯥꯗꯕꯤ ꯍꯅꯨꯕꯤ ꯆꯠꯇ꯭ꯔꯤꯕꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯇꯥ ꯃꯤꯠꯆꯦꯞꯄꯤ ꯆꯠꯍꯧꯔꯁꯤ ꯂꯥꯎꯍꯩ ꯑꯩꯗꯤ ꯆꯠꯂꯦ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩꯁꯨ ꯂꯥꯛꯑꯦꯍꯦ ꯇꯧꯔꯤꯁꯤ ꯕꯨꯠꯅꯦꯅ ꯀꯗꯥꯏꯗꯒꯤ ꯃꯊꯣꯡ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯂꯥꯛꯇꯦ ꯃꯤꯒꯤ ꯕꯨꯠꯇꯤ ꯁꯥꯊꯤꯕ ꯉꯥꯛꯇ ꯑꯩꯒꯤꯅ ꯂꯣꯏꯔꯦ ꯍꯩꯗꯦ ꯂꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯨꯠ ꯑꯅꯤꯗꯣ ꯃꯄꯨꯅ ꯇꯝꯅꯔꯁꯨ ꯍꯥꯏꯕ ꯌꯨꯝꯗꯨꯗꯗꯤ ꯆꯪꯗ꯭ꯔꯗꯨꯅ ꯊꯪꯅꯕꯒꯤ ꯌꯨꯝꯗꯨꯗ ꯑꯣꯏꯅ ꯆꯪꯉꯒ ꯃꯤꯒꯤ ꯐꯤ ꯐꯥꯎꯅꯕ ꯄꯣꯂꯥꯡꯈꯣꯛ ꯇꯦꯛ ꯇꯧꯒꯦ ꯉꯥꯏꯔꯒ ꯂꯩꯔꯕ ꯑꯗꯨꯗ ꯇꯣꯡꯉꯒ ꯀꯟꯅ ꯅꯣꯝꯕꯤ ꯁꯥꯟꯅꯔꯤ ꯃꯤꯠꯆꯦꯞꯄꯤꯅ ꯂꯥ ꯏꯇꯥ ꯃꯤꯠꯂꯥꯎꯕꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯄꯣꯂꯥꯡꯈꯣꯛ ꯑꯁꯤꯗ ꯇꯣꯡꯉꯒ ꯈꯣꯡꯉꯒ ꯍꯥꯏꯕꯤ ꯁꯥꯟꯅꯕꯁꯦ ꯃꯗꯨꯒꯤ ꯍꯟꯅꯨꯄꯤ ꯁꯤꯅꯝ ꯅꯝꯕꯤꯗꯨꯅ ꯍꯥꯏꯕ ꯌꯨꯝꯗꯨꯗ ꯆꯪꯉꯝꯃꯗꯤ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤꯁꯦ ꯐꯪꯉꯝꯒꯗ꯭ꯔꯣ ꯃꯤꯠꯂꯥꯎꯕꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯍꯪꯉꯛꯑꯁꯨ ꯃꯋꯥ ꯂꯧꯕꯤꯗꯦ ꯇꯝꯅꯔꯝꯃꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯂꯩꯋꯥ ꯈꯔ ꯃꯆꯤꯟꯗ ꯁꯣꯟꯁꯤꯟꯅꯔꯒ ꯀꯤꯗꯧ ꯃꯥꯜꯂꯦ ꯁꯨꯛꯀꯤ ꯀꯤꯕꯤꯗꯦ ꯃꯤꯠꯂꯥꯎꯕꯤꯅ ꯍꯟꯅꯨꯕꯤ ꯃꯥꯅ ꯈꯪꯗꯧꯁꯨ ꯅꯠꯇꯦ ꯉꯥꯏꯈꯣ ꯏꯇꯥ ꯃꯤꯠꯆꯦꯞꯄꯤ ꯑꯥꯗꯒꯤ ꯁꯤꯕꯨ ꯍꯩꯅꯧ ꯑꯃꯨꯟꯕ ꯅꯠꯇ꯭ꯔꯣ ꯇꯦꯛꯊꯈꯩ ꯄꯥꯜꯂꯤꯁꯦ ꯀꯗꯥꯏꯗꯅꯣ ꯎꯗꯦꯗ 이씨 까롬다노 남잇 아스테파도니 ꯌꯦꯡꯉꯤꯗꯨꯕꯣ ꯑꯩꯅ ꯊꯤꯜꯂꯤꯕ ꯁꯣꯝꯗ ꯌꯦꯡꯉꯣ ꯐꯌꯦꯡ ꯇꯨꯔꯦꯡ ꯌꯦꯡꯗꯅ ꯑꯗꯨꯝ ꯂꯩ ꯑꯣ ꯎꯔꯦ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯍꯩꯅꯧꯅꯤꯅꯦ ꯑꯗꯨꯁꯨ ꯑꯃꯨꯟꯕ ꯉꯥꯛꯇ ꯀꯥꯔꯒ ꯂꯣꯏꯅ ꯅꯤꯛꯊꯔꯨꯁꯤ ꯂꯥꯛꯑꯣ ꯀꯩ ꯀꯥꯏꯒꯦ ꯍꯣꯏ ꯑꯗꯣ ꯄꯣꯂꯥꯡꯈꯣꯛꯁꯦ ꯈꯔ ꯀꯟꯅ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯍꯩꯅꯧꯁꯦ ꯅꯤꯛꯊꯠꯂꯨꯁꯦꯕ ꯀꯟꯅ ꯄꯥꯏꯌꯨꯀꯣ ꯇꯥꯔꯗꯤ ꯑꯩ ꯅꯠꯇꯦꯀꯣ ꯍꯥꯏꯔꯛꯑꯒꯦ ꯌꯥ ꯑꯗꯨꯝꯅ ꯀꯟꯅ ꯑꯃꯨꯛ ꯍꯥꯏ ꯑꯃꯨꯛ ꯅꯣꯝ ꯇꯧꯕꯗꯨꯗ ꯇꯦꯛ ꯇꯧꯒꯤ ꯉꯥꯏꯔꯒ ꯂꯩꯔꯕ ꯄꯣꯂꯥꯡꯈꯣꯡꯗꯣ ꯕ꯭ꯔꯦꯛ ꯍꯥꯏꯔꯒ ꯇꯦꯛꯇꯨꯅ ꯇꯥꯔꯛꯏ ꯕꯨꯠ ꯑꯅꯤꯗꯨꯁꯨ ꯌꯥꯎꯅ ꯃꯤꯠꯂꯥꯎꯕꯤꯅ ꯑꯣ ꯕꯥꯁꯤ ꯃꯤꯠꯆꯦꯞꯄꯤꯅ ꯑꯩꯅ ꯁꯤꯊꯣꯛꯀꯅꯤ ꯀꯟꯅ ꯄꯥꯏꯌꯨ ꯍꯥꯏꯗ꯭ꯔꯣ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯟꯅ ꯇꯦꯛꯑꯒ ꯇꯥꯔꯛꯑꯦꯗꯅ ꯑꯩ ꯍꯣꯏꯃ ꯑꯁ ꯈ꯭ꯋꯥꯡꯒꯁꯦ ꯇꯦꯛꯑꯦꯗ ꯑꯩꯒꯤ ꯃꯤꯠ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯥꯏꯗ ꯆꯣꯡꯊꯣꯛꯈ꯭ꯔꯖꯥꯠꯅꯣ ꯀꯩꯅꯣ ꯅꯃꯤꯠ ꯑꯔꯥꯎꯕꯗꯣ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯣ ꯑꯩ ꯊꯤꯒꯦꯁꯦ ꯀꯥꯏꯗ ꯇꯥꯈ꯭ꯔꯖꯥꯠꯅꯣ ꯎꯗꯦꯗ ꯎꯔꯅꯤꯕ ꯅꯃꯤꯠ ꯑꯁꯦꯞꯄꯗꯨꯒ ꯁꯦ ꯑꯩ ꯆꯤꯡꯈꯠꯂꯣ ꯍꯧꯒꯠ ꯉꯝꯗ꯭ꯔꯦ ꯁꯨꯖꯤꯟꯈ꯭ꯔꯦ ꯈ꯭ꯋꯥꯡꯁꯦ ꯍꯧꯖꯤꯛꯇ ꯄꯣꯂꯥꯡꯈꯣꯛꯇꯒꯤ ꯇꯥꯈꯤꯗ ꯉꯥꯏꯔꯤ ꯃꯤꯒꯤ ꯍꯩꯅꯧꯗꯣ ꯑꯃꯨꯛ ꯀꯥꯔꯒ ꯀꯟꯅ ꯅꯤꯛꯏ ꯕꯨꯠ ꯑꯅꯤꯗꯣ ꯃꯤꯠꯆꯦꯞꯄꯤꯅ ꯌꯥ ꯀꯦꯜꯂꯣ ꯅꯤꯛꯊꯠꯀꯦ ꯃꯤꯠꯂꯥꯎꯕꯤꯅ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏ ꯍꯦꯛ ꯀꯦꯜꯂꯦ ꯃꯤꯒꯤ ꯍꯩꯅꯧꯗꯣ ꯇꯞꯇꯥꯅ ꯅꯤꯛꯊꯠꯂꯒ ꯊꯅꯝꯂꯦ ꯕꯨꯠꯅ ꯇꯧꯕꯅꯤ ꯈꯪꯖꯗꯕ ꯌꯨꯝꯕꯨ ꯑꯗꯨꯗꯤ ꯑꯍꯤꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯄꯗ ꯀꯦꯜꯂꯤ ꯃꯥꯜꯂꯦ ꯑꯗꯨꯅ ꯀꯔꯤꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯝꯅꯔꯨꯁꯨ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯏ ꯄꯥꯎ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯗ ꯑꯃꯨꯁꯅꯥꯗꯣ ꯈꯨ ꯀꯥꯝꯃꯤ ꯑꯩꯅ ꯍꯥꯏꯕꯅ ꯑꯃ ꯇꯧꯊꯣꯔꯛꯄꯅ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯝꯃꯅꯤ ꯈꯪ ꯇꯝꯅꯔꯨꯁꯨ ꯊꯥꯈꯤꯕꯗꯨꯕꯨ ꯇꯝꯅꯗꯕꯤ ꯃꯋꯥꯗꯨ ꯊꯤꯕ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯄꯥꯎ ꯂꯧꯕꯗ ꯃꯨꯛꯇꯥ ꯁꯅꯥꯍꯣꯏꯒꯤ ꯏꯃꯨꯡꯗꯤ ꯀꯔꯤꯁꯨ ꯇꯧꯍꯧꯗꯦ ꯍꯥꯏ ꯇꯝꯅꯔꯝꯃꯔꯣꯏ ꯈꯪꯉꯤ ꯕꯨꯠ ꯑꯣꯏꯅ ꯐꯥꯎ ꯃꯄꯨꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯤꯡꯂꯤꯉꯩꯗꯗꯤ ꯀꯔꯤ ꯑꯣꯏꯔꯝꯅꯤ ꯈꯪ ꯍꯣꯔꯦꯟꯗꯤ ꯑꯀꯟꯕ ꯂꯩꯋꯥ ꯊꯥꯔꯒ ꯅꯩꯒꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯏ ꯃꯤꯠꯆꯦꯞꯄꯤꯅ ꯏꯇꯥ ꯃꯤꯠꯂꯥꯎꯕꯤ ꯍꯣꯔꯦꯟꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯉꯒ ꯂꯩꯔꯝꯕ ꯄꯣꯠ ꯆꯩꯗꯣ ꯍꯨꯔꯥꯜꯂꯦꯗꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯊꯝꯖꯤꯜꯂꯒ ꯃꯣꯏ ꯃꯁꯦꯜ ꯈꯠꯅꯍꯟꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯣ ꯀꯨꯝꯍꯩꯗꯣ ꯃꯤꯠꯂꯥꯎꯕꯤꯅ ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥ ꯃꯤꯠꯆꯦꯞꯄꯤ ꯅꯪꯁꯦ ꯅꯃꯤꯠ ꯆꯦꯞꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯣꯛꯇꯤ ꯂꯩꯍꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯗꯨꯒꯤ ꯍꯟꯅꯨꯕꯤꯗꯨꯅ ꯀꯧꯔꯛꯑꯒ ꯇꯝꯅꯔꯨꯁꯣ ꯀꯤꯍꯜꯂꯨꯁꯣꯅ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ ꯍꯣꯏ ꯍꯥꯏꯔꯒ ꯀꯣꯛ ꯇꯣꯛꯊꯣꯛꯑꯒ ꯂꯣꯏꯔꯦ ꯑꯗꯨꯏ ꯋꯥꯕꯨ ꯅꯪꯅ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯊꯥꯔꯗꯅ ꯍꯥꯏꯅꯔꯤꯉꯩ ꯑꯃꯨꯁꯅꯥꯅ ꯀꯧꯔꯛꯏ ꯃꯤꯠꯆꯦꯞꯄꯤꯅ ꯇꯨ ꯍꯥꯏꯅꯕ ꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯀꯧꯔꯛꯑꯦ ꯃꯁꯤꯒꯤ ꯍꯟꯅꯨꯕꯤꯁꯦ ꯌꯦꯡꯉꯨꯅꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔ ꯐꯥꯎ ꯂꯥꯛꯄꯤꯕ ꯅꯠꯇꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯃꯁꯤꯒꯤ ꯕꯨꯠ ꯑꯅꯤꯁꯤ ꯀꯧꯔꯒ ꯑꯩꯅ ꯁꯥꯟꯅꯔꯛꯂꯤꯁꯤ
ngasi phau aina haiba wa mata inthi nungai ni inba nate karamba butno khangde mitlawbina he karino aikhoi udradi leiba ngamdabra mikup khuding kaurise hai Mapugi Yathang Endabi mathong huktabi sa noi ani aina saurakpa numittadi kaya afaba oiro aina sanariba butni haibase kaudaba phainabani michepina kainoda nangna sanare haidunabu nangna tawning ba tawba yabra but oijarabasu kosirasida ining tamna laini nathau nate kayada nunhi machinche tharasu hauni khukanasi but oirasi pau aduk na chin kallasinadi hinglingaidadi panaba ngamlamoibu ho chin kali khangadi kaido kobira uino chachakhrage thabak yam lei nang dongna mi rem nate hai aina ngarang na khoibani tamnaru so haina thakhraga karaida kari tawba chatlui aina haiba wasi asuk indribase karigina nokhoyani na karino aikhoi ding ngarang mapun haibi yumdu da chatlaga mathak makha onthoklam laban thajadraga chatlaga yenglusu haichin thibisa nakhoina tawba thabak to aina khangloi khanbra mitlawbina karino yum onaraba chatlo ngarang phana phajanadi tamnarambanida hai yare khangi chin thibi singsidai chatlo leikai si thungna chattuna tamnarusu aki khangnang halusu ngasi ge hek aina haiba thabak si tawdraba noi ani aina hairisin ani do ki baga saduna domina makoka do luktha duna lei amusana di mabu ki re khanna haraun noktuna hai na khoyani ai budi ki ba oire chalo aina haiba thabak to tawruro michepina hoi mapuna haiba thabak to tawjaruragi ita chalasilo mapuna hairisia tawrurasi natradi ibani chapu manung asida phajin kiba tare hairaga yam kiba saduna chatkri but anido amusanadi mabu kiri mana haiba thabak to soidana tawra ani khanna harauri mitlawbina ita michepia nangi haujikido yamale haiba michepina haraudana ka tahori dudi hanubido ibani na haina kibodo maduina tawrsilo tu masigi yumsidagi hekta haurasi migi yana khalu khamaning mamang koi chattuna leiram ba pochai huralaga migi yum amada hurali ba pochai du thamjilami michepina ita adugi langdu puro o aduga masigi thangnabu yum sida thanamlaga chatlasi nongsu ngalaga dawri mitlawbina hoi chatlasi hayengdi kumhai nungai dawri jasla o mathangi nongan badani ngarang lang mangkibe imong dogi nupi duga yum thangnabagi nupi duga kanna khanari ibe yaina hai aying bi haibi huran bi yum thangnaraga migi mapot maran hurani khalidubu leiba ngamdragana sengna hayu leibige migi lang huran drasu kari nangi lang segai basidi aidi kaidona toiba ho aikhoi dige oina lawjaru lawo bahari da lei ibe yaina leiba dunara hurali do segai rasu madugi lang do nga yam thubani adugi hurali banatro segai balang sida thudana nga se pukhat panga maroi he nahan adugi lang duda nga mayam pharaga pukhalaki bado uhobadagi hurali banatro taning deda tabya wasu khara hainasi nangi lang segai basi pamjade pukha chalo ibe yaina kari hu khai hurale ka pamjadi kai ahan ba masiga kadabani aidi karigi singdori ba langse ijena lona thamjilamira su khangde e kari aying bi haibi chinthibi ingsu ingdana aying bi kai aidi thabak le tadawna langse nangi yumda thamjin gadawri ni ne ha kari ai badum na haibi yabra nang ithakki halne haiduna thabi basida aingonda hawri yamna nupi ani do apai pone hekta pop thane kumhai amani tawri bado somda but ani dudi migi sambalai marum maduda paktharaga khuba khuraga nui michepina haiba thibai kon manba kona sin hekta thai haiba yengomi nangbo mitlawbina ui he aisi nang dona michepini khalurabra makharam de yengona khuthila phau awanglom de yeng manangna aingonda muk yengona takshile michepina sum yengo haibani yadraba haise michepa septabaga kari mari leinage as masam se muk phaina krene ani se yen kauna bada mangai masam su phainai makhong chi su kauna ba lepte mi tas sita yenge na siu ya da bi hanubi du gi thabak taw da kai ahin pot huran da chatli bani mi khana ba yeng pasimuk nungai ba ani su de nungai ko nungai nupi ani do khana ba ya ba khana raga laikai gi mi na khamdok padagi khana ba adu to kri mi chepina pela udeda mi nungai ra kan do laikai gi mathau lai tabi
hai pa sabi khara la aga hek khamdana khadna pato khredana se amusanana aina khandi khanjabani thokpa ama tawrakadaw mali haidana tamnarusu ki halusu haina thakraga migi pot huralaga mi oina khana halaga leirame haiba asu mathong chada but asibo kari but no haibanida aidi aibu kire haina haraururi aduga mabani na thokpa ama hekta torakpa hai mit laubiya mi chepi karai da lei thoklau la lakri si ngone sia mi chepina ya kai hairaga amusanabu tonglomdagi khangalli ha khangsu khangi masak siga ikuye khoiradana hai khangi ni hinjabigi macha mi hulga se pai thokre hairaga mamangdo onthorakpada mitlaubina amuk chongshinduna khanghalai oima kadano mitlaubina hi hi mahapapi ania kari jage haina tawrino ha siramdai asida sifamna phongkhangda sibatai ku thawai mi ku la 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 aigi hakjangda amukta chango mihul nangbu ka yaukrage lamrai anishina loinabra haibunya ai ngana sora sonba tare mi chepina hek sauningba mi kup kangde koi kau kawe haiba mit laubina karino hairo sasat mi lamlong ahum phangbada jagoi sarudoini leisabini khangdra amusanana is aina noi kauthok lurisidia aigi yathang innabu oiramtri noigi kusirasi tawnaba kaurabaka chap manarenya mi chepina natradi noi kauraga noigi thabak sum taw layodi kaya doiba ho but oijarasu aikhoisu iningtamba pame hai lamlong ahum phangbada jagoi saruni haido chatbiyar khunlai kaise amukta tamnau haibase sukya hegyade ngasini tamnadabiyar chalo tamnarusu adu natraga chakha kapiroi khanglabra asumna anido tamnaba lakli tamnaba la ira kaidoba la ino khangde anido migi mafi marol amata uba yade sechilaga phan pangchongda chongi lemna thabiba natte mi chepina ibau phajaye hangama pal machuni ngaure mi mitlaubina is daurisi hangama palgi phise khak paire lei lau yar phajare isep sepadana migi yum mathak maning maya mathong khangda kai koi chen chen dune hekta tamne mitlaubina yum mathak sida thabal dum chongke dong kita ke dong mi chepina haima thabal chongiro ai makok chingge sabigi khutta sanam na pai loida ahinga do but ani tu na mathak makha hek on khai tamnai nonga laka paw mathang tamnari ngarang ahing thokiba thodok singi wari singdu laikai gi nupi amana pawado henjin machu thak tana tammi tombireina thaba nambu hekta yongga se pere haibachan makhol gado lamhoina khongbadong khonglaka amuk toiba thongga se phaktogi tawri nemi ai di noi gi put breche ki dedana adai di aina mayhum do pairaga mabada thokpani aduga butto koi tan bani moi suki dana mathun thangalaka dam jenkri adudagi tamnaba lepkhrido thabana hai risibu ijebu buttubu uhobro uhowi ije masaktubu karam dawgi mina di yam ki hainai ubada wan thai hayi ije di wan thadro is masaktu lawai itangadan mamit kado loi chongthoi ai uibagi ki drabani ko noi go redi wan thasirani thabana ai di ngamjaroi buttu udringai sorta laga sido mali ije nangse laide ko tombireina mane ai oibagi ngamban thadi thajakhidreda magi yumda khaktamna basi mangai tada yada bai tarabani ko ai nakok se tabana di loire tombireina hai thaba kaidawre karina na thanta murum solidubo tana bahairo kari haibano kaisho haideda butto ki haibani ngasai degi nupi ani tuna sanari bawari do lumduna tari bani but ani do michepina is kaya tani yenguni ai khoisi yam ki dabai mom dani mane ngangi si khangni dan nang hore no ai ni ba but phuraga tale haibana tro tan da bri yengna tari dana tombirai gi yom dani sing si so chak ti ok cha ki hai kai do mut ningi no khangdi maning de ki sing akang kita lokhi but ani do di tombirai hoi ki phaglang da nakpaga tombirai thoklak pangai ri michepina thoklak tawri khangni banga sidi ki gandabi ama mitlaubina tombirai gi lokham duda khopang na haijin dani hekta thai khangbranang as kanano mi gi lokham basida nongna thari sina amok su thari hai kanano ki haliba kai duro ki bidau sunate
ꯃꯤꯠꯆꯦꯞꯄꯤꯅ ꯀꯤꯕꯤꯗꯤ ꯀꯩ ꯍꯥꯏ ꯑꯗꯨ ꯑꯣꯏꯗꯤ ꯍꯥꯏꯔꯒ ꯃꯈꯣꯡꯗꯣ ꯄꯥꯏꯔꯒ ꯍꯦꯛꯇ ꯏꯪꯈꯣꯜꯂꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯜꯂꯤ ꯂꯥꯎꯗꯧꯁꯨ ꯃꯆꯤꯟꯗꯣ ꯀꯔꯤꯅꯣ ꯑꯃ ꯃꯦꯟꯁꯤꯟꯈꯤꯕꯗꯒꯤ ꯂꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯤꯠꯂꯥꯎꯕꯤꯅ ꯀꯔꯝ ꯇꯧꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯣꯠꯊꯠꯀꯦ ꯆꯍꯤ ꯀꯌꯥ ꯀꯛꯇ꯭ꯔꯕ ꯈꯨꯖꯤꯟ ꯑꯁꯤꯅ ꯅꯃꯥꯏꯁꯦ ꯈꯣꯠꯊꯠꯀꯦ ꯍꯥꯏꯔꯒ ꯏꯪꯒꯣꯜ ꯑꯗꯨꯗ ꯂꯪꯊꯣꯛꯇꯨꯅ ꯊꯅꯝꯃꯤ ꯇꯣꯝꯕꯤꯔꯩꯗꯤ ꯕꯨꯠ ꯑꯅꯤꯗꯨ ꯎꯔꯨꯕꯗꯒꯤ ꯋꯥꯟꯊꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯑꯁꯨꯝꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗ ꯄꯪꯁꯥꯗ ꯁꯥꯏ ꯑꯃꯨꯁꯅꯥꯗꯤ ꯍꯔꯥꯎꯕꯗ ꯆꯥꯛ ꯆꯥꯅꯤ ꯐꯥꯎ ꯀꯥꯎꯈ꯭ꯔꯦ ꯑꯃꯨꯁꯅꯥꯅ ꯍꯣꯔꯦꯟꯁꯨ ꯇꯝꯅꯍꯟꯒꯦ ꯑꯃꯨꯁꯅꯥ ꯑꯩꯁꯤ ꯀꯌꯥꯃꯨꯛ ꯁꯥꯊꯤꯕ ꯕꯨꯠ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤ ꯈꯪꯍꯟꯒꯦꯕ ꯋꯥꯈꯜꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯑꯩ ꯖꯒꯣꯏ ꯑꯗꯨꯝ ꯁꯥꯗꯣꯛꯀꯦꯗ ꯍꯦꯛ ꯑꯉꯛꯄꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯀꯤꯍꯜꯂꯒ ꯃꯥꯅ ꯍꯔꯥꯎꯔꯤ ꯑꯃꯨꯁꯅꯥꯒꯤ ꯃꯃꯧꯅ ꯏꯃꯥ ꯀꯔꯤꯅꯣ ꯖꯒꯣꯏꯒ ꯁꯥꯔꯒ ꯂꯩꯔꯤꯗꯨꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯧꯕꯕꯨ ꯇꯥꯗꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯃꯤ ꯍꯩꯃꯧ ꯆꯤꯡꯒꯟꯕꯤꯌꯦ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯄꯦꯠ ꯄꯦꯠ ꯉꯥꯡ ꯆꯥꯛꯇꯣ ꯆꯥꯅꯤꯡꯂꯒ ꯅꯪ ꯑꯗꯨꯝ ꯆꯥꯎꯁꯨ ꯁ꯭ꯋꯥꯏꯗ ꯆꯌꯦꯠꯅꯔꯛꯀꯅꯨ ꯆꯥꯗ꯭ꯔ ꯇꯣꯛꯎ ꯉꯥ ꯃꯇꯨꯝꯗꯣ ꯏꯊꯟꯇ ꯄꯨꯛꯁꯦ ꯀꯥꯏꯕ ꯃꯈꯩ ꯆꯥꯔꯨꯒꯦ ꯍꯥ ꯉꯥ ꯊꯣꯡꯕ ꯍꯥꯏꯕ ꯍꯥꯏ ꯑꯩ ꯂꯥꯛꯑꯦ ꯆꯥꯔꯝꯈꯤꯅꯨꯀꯣ ꯀꯣꯟꯅ ꯁꯥꯔꯒꯦꯗ ꯖꯒꯣꯏꯒ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯒꯦ ꯃꯁꯤꯒꯤ ꯃꯧ ꯊꯤꯕꯣꯡ ꯂꯥꯎ ꯑꯁꯤꯅ ꯂꯣꯏꯅ ꯆꯥꯈꯤꯕ ꯇꯥꯔꯦ ꯕꯨꯠ ꯑꯅꯤꯗꯨꯅ ꯀꯤꯍꯟꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯀꯤꯍꯜꯂꯝꯃꯤ ꯉꯁꯤꯗꯤ ꯕꯨꯠ ꯑꯅꯤꯗꯣ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯨꯗ ꯖꯒꯣꯏ ꯁꯥꯔꯤ ꯀꯟꯅ ꯃꯤꯠꯆꯦꯞꯄꯤꯅ ꯌꯦꯠꯇꯣ ꯍꯥꯟꯅ ꯀꯣꯠꯂꯣ ꯁꯣꯏꯔꯦ ꯅꯪꯒꯤꯗꯣ ꯍꯥ ꯁꯣꯏꯔꯕꯣ ꯍꯩ ꯌꯦꯠ ꯑꯃꯨꯛ ꯀꯣꯠꯀꯦ ꯑꯣꯏ ꯑꯃꯨꯛ ꯀꯣꯠꯀꯦ ꯍꯔꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯔꯥꯎꯔꯦ ꯑꯗꯨꯝꯅ ꯃꯕꯥꯅꯤꯅ ꯖꯒꯣꯏ ꯀꯟꯅ ꯁꯥꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ ꯑꯃꯁꯨ ꯍꯔꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯖꯒꯣꯏ ꯁꯥꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯕꯨꯠ ꯑꯅꯤꯗꯣ ꯖꯒꯣꯏ ꯁꯥꯕꯒ ꯂꯦꯞꯄꯒ ꯄꯨꯟꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯎꯔꯦ ꯄꯣꯛꯅ ꯉꯝꯕ ꯅꯨꯄꯥ ꯑꯃꯁꯨ ꯃꯃꯤꯠꯀ ꯎꯏꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯖꯒꯣꯏ ꯁꯥꯔꯝꯂꯤꯕꯗꯣ ꯃꯤꯠꯆꯦꯞꯄꯤꯅ ꯑꯦ ꯀꯅꯥꯅꯣ ꯁꯤꯅ ꯀꯔꯝꯕ ꯁꯔꯛꯇ ꯍꯩꯖꯤꯜꯂꯛꯏꯅꯣ ꯃꯤꯠꯂꯥꯎꯕꯤꯅ ꯄꯣꯛꯁꯤꯒ ꯖꯒꯣꯏ ꯁꯥꯔꯤꯅ ꯇꯧꯔꯤꯁꯦ ꯌꯣꯡꯅ ꯖꯒꯣꯏ ꯁꯥꯕ ꯍꯦꯛ ꯃꯥꯟꯈꯩ ꯃꯤꯠꯆꯦꯞꯄꯤꯅ ꯄꯣꯛꯅ ꯈꯔ ꯉꯝꯖꯕꯒꯤ ꯋꯥꯅꯤ ꯃꯁꯛꯁꯤꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏꯍꯦ ꯌꯨꯃꯥꯏ ꯈꯤꯇꯪ ꯆꯦꯟꯕꯒꯤ ꯋꯥꯅꯤ ꯏꯁ ꯄꯣꯛꯅ ꯉꯝꯕ ꯃꯥꯏꯅꯦꯁꯨ ꯈꯪꯗꯦ ꯐꯧ ꯐꯧꯅꯕ ꯐꯧꯔꯥꯅꯦꯁꯨ ꯈꯪꯗꯦ ꯑꯁꯤ ꯅꯨꯄꯥꯁꯤꯔꯣ ꯅꯪꯅ ꯐꯖꯩ ꯍꯥꯏꯁꯦ ꯑꯩꯗꯤ ꯉꯥꯎꯖꯔꯦ ꯄꯥꯝꯖꯔꯦ ꯍꯥꯏꯕ ꯅꯃꯤꯠ ꯑꯁꯦꯞꯄꯗꯨꯅ ꯊꯤꯕ ꯐꯖꯕꯁꯨ ꯈꯪꯂꯝꯃꯔꯣꯏ ꯅꯪꯒꯤꯗꯣ ꯃꯣꯏꯖꯔꯣꯏꯕꯦꯝꯃ ꯑꯩ ꯀꯂꯛꯇꯦꯀꯣ ꯑꯩ ꯎꯕꯗ ꯉꯥꯎꯔꯗꯨꯅ ꯃꯥꯁꯨ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯩ ꯑꯣꯏꯔꯝꯅꯤꯌꯦ ꯏꯃꯥꯏ ꯄꯦꯝ ꯋꯥꯁꯤꯜꯂꯦꯗ ꯑꯩ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯅ ꯍꯔꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯦ ꯀꯅꯥ ꯅꯨꯄꯤꯔ ꯀꯩꯅꯣ ꯖꯒꯣꯏ ꯁꯥꯔꯤꯁꯤꯕꯨ ꯑꯩꯒꯤ ꯃꯥꯡꯗ ꯃꯁꯛꯇꯤ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦꯍꯦ ꯃꯁꯝꯒꯁꯤ ꯁꯥꯡꯉꯗꯅ ꯑꯩꯕꯨ ꯋꯥꯔꯤ ꯁꯥꯕ ꯍꯦꯛꯇ ꯍꯧꯖꯤꯜꯂꯨꯁꯤꯔꯅꯤ ꯍꯣꯏꯗ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯒꯦ ꯅꯨꯄꯥꯅꯕꯨ ꯏꯆꯜ ꯑꯅꯤꯕꯨ ꯖꯒꯣꯏ ꯁꯥꯔꯤꯔꯣ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ ꯕꯨꯠꯅꯤ ꯍꯥꯏꯕ ꯌꯨ ꯉꯥꯎꯔꯒ ꯋꯥꯈꯜ ꯑꯃꯗꯅꯤ ꯂꯥꯛꯂꯤꯕꯗꯣ ꯖꯒꯣꯏ ꯁꯥꯔꯝꯕꯗꯣ ꯎꯕꯗ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯤꯕꯅꯤ ꯉꯥꯎꯔꯤ ꯍꯦꯛꯇ ꯃꯤꯠꯆꯦꯞꯄꯤꯅ ꯍꯣꯏ ꯃꯥꯅꯤ ꯏꯕꯨꯡ ꯏꯃꯥꯎ ꯋꯥꯔꯤꯒ ꯁꯥꯔꯦ ꯍꯥꯏꯕ ꯃꯤꯠꯂꯥꯎꯕꯤꯅ ꯏꯁ ꯇꯧꯔꯤ ꯏꯔꯥꯡꯁꯦꯡ ꯑꯩ ꯆꯥꯛꯏꯗ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯌꯨ ꯉꯥꯎꯕꯁꯨ ꯐꯪꯗꯦ ꯉꯥꯎꯗꯕꯁꯨ ꯐꯪꯗꯦ ꯏꯇꯥ ꯃꯤꯠꯆꯦꯞꯄꯤꯒꯤꯗꯤ ꯄꯨꯛ ꯀꯪꯒꯦꯔꯥ ꯌꯨ ꯉꯥꯎꯒꯦꯔꯥ ꯑꯃ ꯐꯪꯈ꯭ꯔꯦ ꯑꯩꯁꯨ ꯑꯝꯇꯪꯗꯤ ꯐꯪꯅꯤꯡꯈ꯭ꯔꯦꯗ ꯃꯤꯠꯆꯦꯞꯄꯤꯅ ꯏꯕꯨꯡꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯩꯒꯤꯗꯤ ꯊꯥꯖꯃꯥꯟꯕꯤ ꯀꯧꯏ ꯊꯥꯖꯃꯥꯜꯂꯦꯅ ꯌꯨ ꯉꯥꯎꯔꯕ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯊꯥꯖꯃꯥꯟꯕꯤ ꯍꯥꯏꯕ ꯐꯖꯩꯅꯤ ꯃꯤꯡ ꯐꯥꯎꯗꯦ ꯁꯛꯁꯨ ꯑꯗꯨꯝ ꯍꯦꯜꯂꯝꯅꯤ ꯈꯪ ꯑꯝꯇ ꯌꯦꯡꯖꯒꯦꯗꯅ ꯊꯥꯖꯃꯥꯟꯕꯤ ꯍꯣꯏꯃ ꯑꯁ ꯉꯝꯃꯔꯣꯏꯗ ꯑꯩ ꯀꯥꯏꯕꯅ ꯁꯤꯔꯦ ꯑꯩꯒꯤ ꯁꯛꯁꯤ ꯎꯕꯗ ꯉꯥꯎꯔꯒ ꯇꯥꯈꯤꯗꯅ ꯁꯝꯒꯁꯦ ꯁꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯑꯒ ꯑꯣꯟꯊꯣꯛꯀꯦ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗꯨꯅ ꯀꯔꯤꯅꯣ ꯅꯁꯝꯗꯨꯅ ꯂꯣꯏꯅ ꯈꯨꯝꯖꯤꯟ ꯃꯥꯏꯗꯣ ꯃꯝꯒ ꯃꯝꯕꯅꯤ ꯌꯨꯅꯒ ꯉꯥꯎꯕꯅꯤ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯦꯅꯦ ꯃꯤꯠꯆꯦꯞꯄꯤꯅ ꯑꯩꯒꯤ ꯁꯝꯁꯦ ꯂꯝ ꯈꯔ ꯍꯦꯟꯕꯅꯦ ꯁꯦ ꯌꯦꯡꯉꯣ ꯐꯖꯕꯅꯦ ꯍꯥꯏꯔꯒ ꯌꯥꯝ ꯐꯖꯕꯤ ꯁꯥꯔꯒ ꯐꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯑꯒ ꯑꯣꯟꯊꯣꯔꯛꯏ ꯍꯣꯏꯃ ꯍꯤꯡꯆꯥꯕꯤ ꯍꯣꯕꯁꯦ ꯑꯩ ꯆꯠꯁꯤꯔꯦ ꯍꯤꯡꯆꯥꯕꯤꯅ ꯑꯩ ꯆꯥꯗꯧꯔꯦ ꯑꯩ ꯂꯣꯏꯔꯗꯅ ꯍꯥꯏꯔꯒ ꯈꯞ ꯆꯤꯡꯉꯒ ꯂꯩ ꯍꯩꯃꯥ ꯀꯩꯅꯣ ꯃꯥꯅ ꯃꯕꯨꯛ ꯑꯀꯪꯕꯁꯤꯒ ꯂꯩꯕꯥꯛ ꯃꯈꯥꯁꯤꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯀꯞꯄꯤꯁꯤꯅ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯤꯅ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯁꯤꯕꯨ ꯍꯤꯡꯆꯥꯕꯤꯒ ꯂꯩꯕ ꯖꯥꯠꯂꯅꯦ ꯀꯩꯗꯧꯔꯒꯦ ꯍꯥ ꯍꯧꯒꯠꯂꯣ ꯃꯤ ꯃꯤꯠꯂꯥꯎꯕꯤꯅ ꯀꯩꯅꯣ ꯑꯅꯤꯁꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤ ꯃꯈꯨꯠꯀ ꯄꯥꯏꯅꯩ ꯍꯥꯏꯕ ꯑꯁ ꯆꯥꯏꯑꯦ ꯃꯤ ꯍꯦ ꯃꯤꯠꯆꯦꯞꯄꯤ ꯅꯪꯒꯤꯗꯣ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯐꯪꯗꯕ ꯑꯩꯒꯤꯁꯨ ꯈꯔ ꯈꯜꯕ ꯌꯥꯗ꯭ꯔꯣ ꯑꯁ ꯋꯥꯈꯜꯒꯗꯤ ꯑꯁꯤꯁꯨ
ꯁꯣꯝꯗꯅ ꯈꯞ ꯆꯤꯡꯉꯒ ꯂꯩꯈ꯭ꯔꯦ ꯃꯤꯂꯥꯎꯕꯤ ꯑꯗ꯭ꯋꯥꯏꯗ ꯐꯖꯕꯤ ꯁꯥ ꯂꯩꯇ꯭ꯔꯁꯨ ꯑꯝꯇ ꯂꯥꯛꯑꯣ ꯅꯨꯄꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯈꯞ ꯆꯤꯡꯉꯒ ꯂꯩꯈ꯭ꯔꯦ ꯃꯤ ꯑꯝꯇ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯍꯥ ꯀꯔꯤ ꯅꯨꯄꯥꯗꯣ ꯁꯤꯔꯦ ꯍꯥꯏꯕ ꯁꯤꯗ꯭ꯔꯤꯕ ꯃꯤꯁꯦ ꯃꯥꯅ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦꯅꯦ ꯈꯞ ꯆꯤꯡꯉꯦ ꯈꯛ ꯍꯥꯏꯔꯒ ꯁꯤꯔꯦꯅ ꯇꯥꯔꯤꯁꯦ ꯍꯣꯏ ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯥ ꯈꯪꯗꯦ ꯌꯦꯡꯁꯤ ꯂꯥꯎ ꯍꯥꯏꯕ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯅꯣ ꯅꯪꯗꯤ ꯅꯨꯄꯥꯁꯦ ꯍꯥꯠꯇꯣꯛꯑꯕ ꯅꯪꯒꯤ ꯅꯁꯛꯇꯣ ꯎꯕꯗ ꯈꯪꯕꯗꯩ ꯑꯣꯏꯔꯝꯅꯤ ꯁꯤꯈ꯭ꯔꯤꯁꯦ ꯑꯌꯦꯡꯒꯤꯁꯦ ꯁꯤꯔꯕ ꯍꯤꯡꯉꯤꯕ ꯍꯥꯏꯗꯣ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯅꯨꯄꯥꯗꯨꯗ ꯄꯥꯈꯠꯃꯟꯕꯗꯒꯤ ꯆꯦꯟꯕꯁꯨ ꯉꯝꯗ ꯂꯩꯔꯝꯕꯅꯤ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨ ꯎꯔꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯎꯔꯒ ꯆꯦꯟꯈꯤ ꯑꯣ ꯂꯩꯀꯥꯏ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯠꯇꯧꯔꯦ ꯑꯩ ꯍꯥꯠꯇꯧꯔꯦ ꯑꯃꯠꯇꯁꯨ ꯅꯠꯇꯦ ꯑꯅꯤꯅꯦ ꯕꯨꯠ ꯑꯅꯤ ꯍꯥꯏꯔꯒ ꯀꯟꯅ ꯆꯠꯈꯤ ꯃꯤꯠꯆꯦꯞꯄꯤꯅ ꯑꯩꯅꯗꯤ ꯅꯨꯄꯥ ꯐꯪꯗꯧꯔꯦꯅ ꯍꯔꯥꯎꯔꯨꯔꯦ ꯑꯗꯨꯒ ꯆꯦꯟꯈ꯭ꯔꯦ ꯑꯩ ꯎꯕꯗ ꯏꯇꯥꯃꯤꯠ ꯂꯥꯎꯕꯤ ꯑꯩ ꯁꯤꯅꯤꯡꯉꯦ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯆꯠꯊꯣꯛꯀꯣ ꯑꯥꯗ ꯌꯦꯡꯅꯤꯡꯗꯦ ꯁꯤꯒꯦ ꯍꯥꯏꯔꯒ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯆꯠ ꯅꯊꯟꯗ ꯆꯠꯄ ꯀꯤꯔꯒꯅ ꯑꯩ ꯊꯤꯟꯕꯤꯒꯦ ꯂꯥꯎ ꯕꯨꯠ ꯃꯥꯅ ꯁꯤꯅꯤꯡꯉꯦ ꯀꯥꯏ ꯖꯒꯣꯏ ꯉꯥꯛꯇꯪ ꯁꯥꯕꯁꯤꯗ ꯁꯥꯐꯝ ꯈꯪꯗꯦ ꯂꯥꯎ ꯆꯠꯂꯁꯤ ꯇꯝꯅꯔꯨꯁꯦ ꯀꯞꯇꯅ ꯂꯩꯅꯣ ꯀꯤꯌꯦ ꯀꯞꯄꯤꯅꯦ ꯇꯧꯔꯤꯗꯣ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯈꯨꯟꯗꯣ ꯅꯤꯟꯐꯨ ꯉꯥꯡꯅꯕ ꯍꯧꯔꯛꯂꯤ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅ ꯔꯥꯁꯦꯁꯣꯔꯤꯅ ꯅꯣꯏꯕꯨ ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯌꯨ ꯉꯥꯎꯕ ꯑꯃ ꯂꯩꯕꯗꯣ ꯈꯪꯉꯤꯗꯅ ꯕꯨꯠꯅ ꯍꯥꯠꯂꯝꯗꯧꯔꯤꯌꯦ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯕꯒꯤ ꯍꯥꯏꯕꯤꯅ ꯌꯨ ꯊꯛꯄꯒꯤ ꯅꯠꯇꯦ ꯍꯥꯏꯗ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯦ ꯍꯥꯏ ꯅꯠꯇꯦꯍꯦ ꯃꯥꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯕꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯎꯍꯧꯋꯤ ꯍꯥꯏꯌꯦ ꯕꯨꯠꯇꯣ ꯅꯨꯄꯤꯅꯦꯌꯦ ꯇꯥꯟꯅꯗꯅ ꯂꯨꯈꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯏꯌꯦꯌꯦ ꯃꯤꯗꯣ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯁꯦꯡꯕ꯭ꯔꯣ ꯅꯣꯏ ꯅꯨꯄꯥꯗꯣ ꯎꯍꯧꯋꯤ ꯍꯥꯏꯕ꯭ꯔꯣꯅꯦ ꯑꯗꯨꯒ ꯃꯥꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤꯕ ꯍꯦꯔꯥ ꯀꯩꯅꯣꯗ ꯍꯥꯏꯕꯤ ꯌꯦꯡꯂꯒ ꯂꯩꯍꯧꯗ꯭ꯔꯗꯤ ꯕꯨꯠꯇꯨ ꯇꯥꯟꯅꯔꯒ ꯐꯥꯔꯨꯗ꯭ꯔꯣ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯎꯍꯧꯔꯒ ꯂꯩꯀꯥꯏ ꯈꯨꯟꯗ ꯍꯥꯏꯗꯕꯗꯨꯗ ꯍꯥꯏꯔꯨꯔꯗꯤ ꯋꯥ ꯂꯥꯎꯈ꯭ꯔꯅꯤ ꯕꯨꯠꯇꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯍꯥꯏꯗꯣꯛꯄꯅꯤ ꯈꯪꯉꯗꯤ ꯑꯍꯤꯡꯗ ꯇꯝꯅꯔꯛꯀꯅꯤ ꯀꯤꯕꯩ ꯍꯥꯏꯗꯕꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒ ꯃꯄꯥꯜ ꯐꯥꯎ ꯊꯣꯛꯇꯕ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯕꯨꯠ ꯎꯍꯧꯋꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯕꯣ ꯀꯤꯒꯟꯈ꯭ꯔꯕ ꯁꯝꯕꯜꯗ ꯕꯣꯔꯥ ꯑꯉꯧꯕ ꯑꯃ ꯌꯥꯟꯕꯗꯨ ꯐꯥꯎ ꯕꯨꯠ ꯑꯉꯧꯕ ꯊꯣꯛꯑꯦꯅ ꯁꯥꯂꯥꯟ ꯁꯥꯟꯅꯕ ꯅꯨꯄꯥꯅꯤ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯕꯤ ꯇꯥꯗ꯭ꯔꯦꯅꯦ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯋꯥꯕ ꯍꯥꯏꯕ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ ꯂꯩꯀꯥꯏ ꯈꯨꯟꯗꯤ ꯇꯝꯅꯕ ꯂꯦꯞꯇꯦ ꯁꯥꯊꯤꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯃꯤ ꯐꯥꯎ ꯁꯤꯕ ꯌꯥꯎꯔꯛꯂꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯇꯥꯟꯅꯔꯒ ꯑꯍꯩꯕ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯃꯥꯏꯕ ꯊꯣꯛꯆꯥꯎꯅ ꯀꯩꯅꯣ ꯅꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯦꯗꯅ ꯃꯁꯤ ꯄꯨꯝꯕ ꯕꯨꯠ ꯁꯥꯟꯅꯕ ꯃꯤ ꯑꯃꯅ ꯊꯣꯛꯍꯟꯕꯅꯤ ꯕꯨꯠ ꯀꯧꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯒ ꯃꯥꯅ ꯍꯔꯥꯎꯅ ꯂꯩꯔꯦꯅꯦ ꯈꯨꯟ ꯑꯁꯤꯕꯨ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯈꯪꯕ ꯌꯥꯒꯗ꯭ꯔꯣ ꯑꯣꯖꯥ ꯌꯥꯅꯤ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯔꯒ ꯌꯦꯡꯕꯗ ꯈꯪꯂꯦ ꯑꯃꯨꯁꯅꯥꯅ ꯕꯨꯠ ꯀꯧꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯕꯅꯦ ꯍꯥꯏꯕ ꯈꯨꯟꯖꯥ ꯄꯨꯝꯕ ꯁꯥꯎꯅꯗꯨꯅ ꯑꯃꯨꯁꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯇꯞꯇꯥꯈꯩ ꯐꯨꯔꯝꯃꯤ ꯈꯨꯟꯖꯥ ꯑꯃꯅ ꯐꯨꯖꯤꯜ ꯑꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯁꯤꯔꯝꯗꯥꯏ ꯌꯧꯔꯕ ꯃꯃꯪ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕ ꯃꯇꯝꯁꯤꯗ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯒ ꯀꯔꯤꯗ ꯅꯨꯡꯉꯥꯏꯔꯤꯅꯣ ꯈꯨꯟꯖꯥ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯁꯣꯔꯥꯠ ꯁꯣꯟꯕꯤꯔꯝꯃꯁꯤ ꯀꯩꯗꯧꯅꯤ ꯁꯦꯜ ꯆꯪꯅ ꯁꯣꯔꯥꯠ ꯁꯣꯟꯗꯧ ꯁꯔꯨꯛ ꯃꯆꯥ ꯃꯃꯧ ꯋꯥꯅꯕꯅꯤ ꯃꯌꯥꯝ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯑꯃꯨꯁꯅꯥꯒꯤ ꯃꯆꯥ ꯃꯃꯧꯅꯁꯨ ꯈꯨꯟꯖꯥꯁꯤꯡꯗ ꯍꯥꯏꯖꯔꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯇꯨꯡ ꯇꯧꯍꯟꯖꯔꯔꯣꯏ ꯍꯥꯏꯅ ꯃꯆꯥ ꯃꯃꯧꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯑꯃꯨꯁꯅꯥꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯊꯅꯝꯂꯦ ꯑꯌꯣ ꯑꯩꯕꯨ ꯍꯤꯡꯂꯤꯕ ꯖꯥꯠꯂꯥ ꯁꯤꯔꯕ ꯖꯥꯠꯂꯥ ꯑꯩ ꯂꯦꯡꯕ ꯌꯥꯗ꯭ꯔꯦꯅꯦ ꯑꯃꯨꯁꯅꯥꯒꯤ ꯃꯃꯧꯅ ꯐꯔꯤꯅꯤ ꯑꯍꯜ ꯑꯣꯏꯔꯒ ꯑꯗꯨ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯔꯤꯗꯣ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯏꯃꯥꯕꯣ ꯍꯩ ꯇꯥꯅꯤꯡꯗꯦ ꯆꯪꯈ꯭ꯔ ꯆꯠꯂꯣ ꯏꯁꯥꯒꯁꯦ ꯂꯣꯏꯅ ꯄꯣꯞꯄꯦꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯃꯨꯁꯅꯥꯗꯣ ꯍꯥꯟꯅꯒꯨꯝ ꯃꯈꯣꯜꯗꯨ ꯏꯁꯤꯈꯩ ꯕꯨꯠ ꯑꯅꯤꯗꯨ ꯀꯧꯔꯤ ꯍꯩ ꯃꯤꯠꯆꯦꯞ ꯃꯤꯠꯂꯥꯎ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯥ ꯊꯣꯛꯂꯛꯎ ꯂꯥꯎ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯌꯥꯝ ꯀꯧꯅꯒꯨꯝꯁꯦ ꯋꯥ ꯐꯥꯎ ꯆꯨꯝꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗꯀꯣ ꯃꯤꯠꯆꯦꯞꯄꯤꯅ ꯀꯩꯅꯣ ꯃꯤ ꯃꯌꯥꯝꯅ ꯐꯨꯔꯝꯕꯗꯨ ꯄꯦꯟꯗ꯭ꯔꯤꯕꯣ ꯑꯃꯨꯛ ꯀꯧꯔꯛꯏꯁꯤꯅ ꯃꯤꯠꯂꯥꯎꯕꯤꯅ ꯈꯔ ꯇꯣꯠꯄꯗꯣ ꯅꯃꯝꯗ꯭ꯔꯖꯥꯠꯂꯥ ꯉꯁꯥꯏꯗꯤ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯀꯩ ꯍꯥꯏꯈꯤꯗꯥꯏ ꯆꯤꯟꯊꯤꯕꯤ ꯍꯟꯅꯨꯕꯤ ꯍꯥꯏꯁꯤꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯕꯥꯅꯤꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯈꯛꯇ ꯇꯧꯔꯝꯃꯗꯤ ꯊꯣꯛꯈꯤꯗ꯭ꯔꯣꯁꯦ ꯊꯣꯛꯈꯤꯗ꯭ꯔꯣ ꯂꯩꯋꯥꯁꯤꯡꯅ ꯊꯣꯝꯒꯦꯗꯍꯦ ꯍꯥꯏꯔꯒ ꯃꯆꯤꯟꯗ ꯂꯩꯋꯥꯗꯨ ꯁꯣꯟꯅꯕ ꯇꯧꯏ ꯃꯥꯅ ꯁꯣꯟꯅꯕ ꯇꯧꯔꯤꯉꯩ ꯕꯨꯠ ꯑꯅꯤꯗꯨ ꯄꯥꯏꯁꯤꯜꯂꯛꯂꯒ ꯅꯝꯁꯤꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯊꯥꯖꯤꯜꯂꯛꯏ ꯃꯤꯠꯆꯦꯞꯄꯤꯅ ꯏꯁ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯔꯤꯕꯤ ꯃꯥꯅꯁꯨ ꯑꯃꯨꯛꯀ ꯂꯩꯋꯥ ꯀꯥꯞꯇꯧꯒꯤ ꯇꯧꯔꯤꯅꯦ ꯃꯤꯠꯂꯥꯎꯕꯤꯅ ꯈꯔ ꯇꯣꯠꯄ ꯌꯧꯗꯕꯒꯤꯅꯤ ꯃꯁꯤꯗ ꯍꯥꯠꯂ ꯐꯗꯧꯅꯤ ꯅꯦꯆꯤꯜꯂꯣ ꯃꯁꯤ ꯅꯣꯏꯒꯨꯝꯕ ꯃꯤꯁꯦ ꯂꯩꯕꯒꯤꯅꯤ
ꯕꯨꯠ ꯑꯩꯈꯣꯏꯕꯨ ꯀꯧꯔꯒ ꯑꯣꯠꯂꯤꯕꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯑꯣꯠꯄ ꯇꯥꯔꯦꯗꯅ ꯏꯁ ꯍꯥꯏꯔꯒ ꯊꯥꯖꯤꯜꯂꯤ ꯑꯃꯨꯁꯇꯅꯥꯗꯣ ꯂꯥꯎꯕꯒ ꯅꯪꯕ ꯅꯠꯇꯦ ꯕꯨꯠꯅ ꯐꯨꯕ ꯍꯥꯏꯔꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯅꯠꯇꯦ ꯅꯦꯠꯄꯅꯦ ꯀꯥꯎꯕꯅꯦ ꯊꯋꯥꯏ ꯑꯗꯣ ꯃꯥꯡꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯑꯩꯅ ꯅꯕꯥꯅꯤ ꯀꯧꯕꯗꯤ ꯕꯨꯠ ꯑꯣꯏꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯌꯧꯕ ꯉꯝꯗ꯭ꯔꯤꯕꯗꯣ ꯅꯊꯧꯅ ꯉꯝ ꯇꯧꯗꯨꯅ ꯅꯅꯤꯡ ꯇꯝꯍꯟꯕꯤꯔꯒꯦ ꯍꯥꯏꯒꯦ ꯍꯥꯏꯅ ꯀꯧꯕꯅꯤ ꯑꯩ ꯁꯤꯔꯦꯗ ꯃꯤꯠ ꯂꯥꯎꯕꯤꯅ ꯑꯗꯨ ꯉꯁꯥꯏꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯕꯨ ꯃꯥꯟꯗ꯭ꯔꯦ ꯕꯨꯠꯇꯤ ꯑꯩꯈꯣꯏꯕꯨ ꯃꯥꯟꯗ꯭ꯔꯦ ꯍꯅꯨꯕꯤ ꯅꯪꯅ ꯑꯣꯏꯅ ꯃꯥꯜꯂꯤ ꯑꯃꯨꯁꯇꯅꯥꯗꯣ ꯂꯩꯀꯥꯏ ꯈꯨꯟꯅ ꯋꯥꯔꯛꯂꯕ ꯃꯇꯨꯡ ꯕꯨꯠ ꯑꯅꯤꯗꯨꯅꯁꯨ ꯑꯃꯨꯛꯁꯨ ꯇꯞ ꯇꯥꯅ ꯐꯣꯂꯥꯁꯥꯒꯩ ꯇꯣꯠꯄꯗꯩ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯍꯅꯨꯊꯪꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯃꯁꯥꯗꯨ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯈꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯗꯨꯒꯤ ꯐꯟ ꯐꯪꯒꯅꯤ ꯀꯥꯎꯕꯤꯒꯅꯨ ꯑꯐꯕ ꯊꯕꯛ ꯇꯧꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯁꯤ